Popi mahilok tringai pabiya thatpegi akan batabak biya lengan lakut haningi MLA Loremam Ramesor. November tha si mahusana popi mahilok pamatam oibana mahilok tringai bangoinana biya lengana popi pambi singyan thatpegi akan batabak sathabiyu haina kairau kendregi MLA Loremam Ramesor na taksilakli. Kiamgai da leiba masa ibungo khagemba laibungda ngasi pangthokiba laisang asibu samga sagatpegi tengbang oina miyam laktuna angamba selgi mating pibigi thoramda mathaki wapum asi MLA Ramesor na phongdokladuna man hai ina lining yokhatna bukona bada umang lining yokhatpa amadi semga sakatpa mathau tai umang laida furup asina thamliba thajaba singa amadi magun kya sibu haurakliba na ha singa masum miyamda khanganba mathau tai masida natana dharmagi oiba loisang sing semga sagatuna ipa ipu singi culture sibu khangananaba honaba tha amagi nong mapanba numita miyam punduna dharmagi lining lisitki matangna khananainaduna ina lining yokhatna bukona si hepo wapum tamki amaromda thauramadu saruk yakiba khageba committee camgagi president is Gandaras na phungdokibada apunba Manipur amagi wakhalona mang thaduna lamdam asida ningthau oina panduna sahi kya palamba ningthau singbu ngasigi mirol na kaukadi amadi inkhalakliba ha kyana ipaipu gi diklam lirakpa matamda khangnaba umang laising samga sakatpa mathau taiki Supreme Court National Forensic Science Lab ki report langkakhre XCM Biren ki khonjel ni haina Kuki singna yeliba audio tape temper tawbune haikre Kuki outfit amana Manipur thuklibi irang asida hanagi Minister N Biren ki khutchauna yawi habigi praman oina audio clip ama Supreme Court langkhalakhibaduga mari lenana khonjel adu ex Minister nongthama Biren ki asengbara sengdabra hayo khangdoknaba National Forensic Science Laboratory Ahmedabad thakibagi report ta audio clip adu yawribu khonjel adu asengba natte temper tawbun herakli agency ki paunai National Forensic Science Laboratory Ahmedabad ki report adu Supreme Court ki Justice Sanjay Kumar amasum Justice Alok Aradie ki Division Bench langkhatkibaga loinana National Forensic Science Laboratory ki report adu ki copy ama petitioner da yahonkinaba direction pikri October 10 langkhalakkiba laboratory asigi report adu par aduna Supreme Court ki Justice Sanjay Kumar hai audio clip adu yauri pahanagi Minister N Biren ki khonjel ni haribadu modification amadi tempering tawbagi khudam mari phangi audio clip adu hongtok hongjin tawbagi khudam phanglabana audio clip adu original nati haibit amadi scientifically forensic voice comparison tawbada sanadabana audio clip ti yoribu khonjel adu manai natragana manadi haina thigatpagi mathau tadri petitioner oribu Kuki Organization for Human Right Trust ki makeda lebriba advocate Prasan Bhushan audio tape adu mamangda lanai laboratory ama oriba truth lab ta sanging tawbra khonjel adu hanagi Minister nongthomam Biren gi khonjel oibi yabagi sang sada maudra gu humdui lei haina report pirakhiba laikhrabane habo wapam tamki advocate Prasan Bhushan ki makedi gi truth lab ki report adu asumbani haina defend tawna bu honarakpa kotna hai aikhoi di truth lab ki matang da khangde maramdi National Forensic Science Lab asi premier forensic lab amani haiba wapam thamki petitioner ki council ki makedi ki wapam adu bu yaning da phungdokladona National Forensic Science Lab asi government ki lab amani sahi amaga makhai mamang da report adu government da thaduna khangalabu ngasi phabu masigi matana government na thigatan leibana audio tape aduga conversation adu yamna thina ama ada thual le habo wapam thamki Center ki maikeda lepa Solicitor General Tushar Mehta na hai yetna riba recording asi temper tawbune hai report ki conclusion asida aikoi di share tawbune hai bagrona haujikti Manipur mausa ge fium da hanjilagle maram asina aikoi na masida makha tana khut thingjiningai leiti hai wapam tamki Supreme Court langkhalakhi bawakat adu audio tape adu yumpam oiraga kumza English ngani ka kungo humdoige me ahum negi thoklibi ethnic violence asi thokanbada hanigi minister ki khut yaubra haiba independence investigation sa thana bahirakpani amaramda Manipur government ki makaidi audio clip adu temper toraga social media ra thadorakhibadu lengana Manipur santi hanjilakna bahonari basibu nathaiduna puna bani haina phungdok lekhrabani case asi ki mathangi hearing thas ki mapanda pangthoknaba Supreme Court na matam lepkhre Naga People's Organization NPO dagi ngas November gi tang ahum da press release mathrogi madudi haukiba COTU na thokiba advisory statement amagi amada NPO Naga People's Organization na response tawraduna haukiba October gi tang 18 amasung 13 da Dali Bele sa thokiba Naga gi living legend ne khanari bati is muiba gi magi poster
anirak hana segai ki bamasum firecracker thaduna ibasing edu akan mamong condemn tawbugo loinana karigumba COTU responsible organization amani haina khanba taraga thamoi singna tawgadabani karigumba hariba numit asida thokiba thawdo duda Kuki Nati hairabagadi we want Kuki land and we demand Kuki land haikibadu kanana lawbo oigadoribano haiba wafamsu hangla loinana NPO na Kuki zo community khudimakta loinamakta blame tawbanati tawgadabu hairiba CSO asina hairiba thawdo ochita sianakiba miyoising asi makoigi office ta puthorakadabane haiba wafamni kariguma pung nifuguni pan haibadi November gi tang manga gi midnight 2025 puki manungda Kangpokpi area phauduna economic supply tawribasi completely अथिंग थमलक्पगे है वफम यौन फुंगदोरक्ली ठिकादार मसल ठिका मुनबदा PMGSY की टेंडर पांथोपंगमदना लेरी एल रमेश्वर MLA मणिपुर PMGSY की मखादा सुगदब थबकसिंग रूरल इंजीनियरिंग डिपार्टमेंट RED ना अथुबदा टेंडर तौदुना उटफुलना सत्प यादना लेरीब लंबीसिंग अथुबदा सेम याना थौरांग पेखलु खाइना कायराव SC की MLA लौरेमब रमेश्वरना कायराव SC की MLA लौरेमब रमेश्वर माइतेन फुंगदोख्री Youth Development Association YDA Arapti na Urup Arapti Development Coordinating Committee UADCOC ga puna sinduna Arapti awang laikai thong ariba mapana pangthokiba taruk suba meritorious prize distribution gi thoramda atuba mitung oina seruk yakhiba lauremam rameshwar MLA na makhata na hai Arapti kyam gai Muslim dagi Urup taba lambi asi PMGSY 3 gi makhada lupa crore taraga matui sang semgadabani अनौब टेक्नोलॉजी सिजनदुन नुंगमसुम सीमेंट तोलगा सेमगदब लंबिनी अदबु रूरल इंजीनियरिंग डिपार्टमेंट टेंडर तौरब मतुंग सेमबा हौगदबदु ठिकादार मसिल ठिका मुनबदा ngasi फाव टेंडर तौब ngamdana लेरकलिबसि सही अनि हंजिलकली असिगुम मोंग असि मियांगदि यामना लेबथिबनि डिपार्टमेंट की मकोक थोंबसिंग अमदि ठिकादार सिंग मखोय मखोय खुदोंग साबा लौनबगी खोंफम मतु खरा हंदोकनरगा अथुब मतमदा टेंडर तौबियो मियांग येंगलगा लंबिसिंग अथुब मतमदा सेमबा यानब सिंबियो युमथंगनरिबा आसामना सिंग स्टेट सिंगदि PMGSY 3 प्रोग्राम की मखादा थबक सुबा लोइदुना PMGSY 4 की प्रोग्राम पेखतबा होग्रबनि अदुबु मणिपुर दि ngasi फावबा PMGSY 3 की थबक हौद्रि हैन सुमांग मखाताना फोंदोखि मोरेगा ताइनब तामुदा म्यांमार जुंता की अनौब कैम्प थमजिनख्रे म्यांमार की मिलिटरी जुंता आर्मी की अनौब स्ट्रेटेजी अमगी मनुंगसन अनौब कैम्प अमा मोरेगा नकनब तामु की मफम अमदा थमजिनदुना लनमी पैशन बौख्रे हैन रिपोर्ट तौरक्ली पाउसना मखाताना हाई नौना हंगदोखरब कैम्प अदुना मिलिटरी जुंता आर्मी की टैंक खुलाय अमदी लनमी सिंग थंबौख्रे मसिना मिलिटरी जुंता आर्मी ना असौब मिलिटरी ऑपरेशन अमा सथरप याबगी सिंगनब लेरे मखाताब मिलिटरी जुंता आर्मी की रीइंफोर्समेंट टीम सु तामुगा नकनब मफम सिंगदा थंबा हौरे हैदि नौना सेमगलकलिबा कैम्प असि यामना स्ट्रेटेजिक ओइबा मफम अमा ओइरि हाइरिबा कैम्प असिदा मिलिटरी जुंता आर्मी खक्तनतन अतोप खुलाई पाइबा सिंगा पुना लैमिनदुना पुना थबक तौमिनबगी पाउसु टाइम्स ऑफ द कुकी जो पीपल्स रिपोर्ट तौरक्ली रिपोर्ट असना मखातना हाई मिलिटरी जुंता आर्मी अमदि अतोप खुलाई पाइबा सिंगी पुना लानमी लिसिंग अनिगी मथक कैम्प अदु स्टेशन तौदुन लैरमगनी थाजनारि तामुदा अनौब कैम्प हंगदोक्तुना लानमी के स्टेशन तौदुना लैरकलिबा असि इंडिया अमदि म्यांमार की गमखै परिंगदा लैरिबा मोरे अमदि सुचामपुर खुलाई पाइबा मिलिटेंट सिंग लक्ष्यनबगी ऑपरेशन सथनबा ओइरमबये खुलाई पाइबा सिंगना तामु तामना चंगसिलकलबदि अकनबा खुद हन्नबगी दमक सेम सादुना लैख्रे हारि लोइना इंडिया की मोरे रोमदा यामना थुना मिलिटरी की ओइबा मूवमेंट उब फंगलबा याय हैनसु पाउसना मखातारि